ꯑꯩꯈꯣꯏ ꯑꯁꯤ ꯉꯁꯤ ꯃꯈꯣꯏꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯐꯖꯕ ꯕꯤꯜꯗꯤꯡ ꯂꯩꯔꯒ ꯋꯥꯏꯔꯒ ꯂꯩꯕ ꯉꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯂꯣꯌꯥ ꯂꯝꯗ ꯂꯩꯖꯔꯤꯕ ꯏꯆꯥ ꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯄꯥꯛꯇꯛ ꯏꯇꯛꯇ ꯁꯤꯔꯦ ꯃꯌꯨꯝ ꯏꯪꯈꯣꯜ ꯎꯖꯕ ꯐꯪꯗ꯭ꯔꯦ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯔꯕ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯃꯆꯥ ꯀꯌꯥ ꯑꯃ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯩꯅꯥ ꯈꯣꯟꯁꯤꯕꯨ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥꯕ mi ama oitadi amagi awabadu share saruk yaba ngamba lenga ama pamjai hojik aikoina election gi matamasi khajikta nga sala hui pharakle matam chi da election chi da akoina kari karamba mawong da kanada vote pi ga dage haibasi aikoi isa na mama ama oina yamna aset pa phirep lawraga tahonjaningi aduga state force na aikoi bu nungsi da badi nate makhoi ju mapangan thoksadre Central Post tagi laiba active sarki tagi laiba miyosing asigi toriba thong ase aduki bat pendre makoina soire harba thabak asida kana gumba amatana makoigi masati action lawi de bagi mami su tai masi praja amoina aikoi supam pamde tasengba mak hairagadi aikoi ase pithibigi gi mafam punamak ta hairagadi manipur nupi ima ibel singi thauna ase thaina dagi makoigi thauna ase thagana dare hojiksu adugi lingjel adu mangba nate aduna aikoina matam punamakta isa isu singi chungi sauda nauda gi damak manipur da khunda minariba lok phuting makki damak aikoi matam pumba da hingkini aikoi tawbatabu isil inau isa isu khuding mangna aikoi amata oine hingminaraga iram dang kanminasi isa isu tungi sauda nauda da gyan tana tangdu leitaba manipur amok ohening ohenminda adom gisu saruk chauna yawi kulai paiba kharana aikoi isa isu khuding maku hatok piriba se punamaki amang bani haibasi aikoina matam punamakta thamjaningi center lom dagi wolakpa khabaina manipur gi sakhum da khabai hida goro wola khabai khara saba se masi madi tasengna tahoningde aina matik chada badigi mi gi chakhum gi khabaina ai gi chakhum da otpani isa gi tawham thokpa duty se tahonjaningi loina na aina mitambal oiragadi mina aingonde insalakado tawbatabani masiguma thawong se tasengna yana yajaningde haiba mosing asigi mifam asigi dharna asida mapung oina tangaba asida amana bu palabasu amana bu purabasu ngasi phok khoi tangdu leitana manipur gi praja seksal khudimbu akhoi mipa hendan tamal lehen ba base amuk phok yaudri maramaduna akhoi gi praja seksal khudibang ngasi phok ta akhoi ningba thungdana khoi chawna naga leiri lili ge ha chache gabasu kano ge ha chache gabasu asugum laga tangdu leita daba gyan ta daba mo mo to se akhoi adugi matik pende adugi matik nungaite aduna akoina ngasi gi pende ba sing se saraka gi mafam da khola oina akoina launi asi gi mo khola se taraba kanda akoi gi apamba praja gi apamba amasung masi gi khola si gi matungina akoi yam phajana akoi gi achumba lambi da mayonda pohalakpa pami tamna akoi gi themaga akoi gi yong da tan yen bugum adogi potu da sahan biganu akoi amada mukti misam mayang la thunga pangam da center force ai khoi ama tawena ai khoi ama tawena state tourism khudakta state tourism khudakta ai khoi ji leba ai khoi na ai khoi ji leba ai khoi na terrorism chathakhre india ki force terrorism chathakhre india ki security force khudakta ya misangi lanthum punsinga pangamtraba central security sing yes ani subata akoi amata oina akoi amata oina ahum subata state terrorism khudakta state terrorism khudakta akoi gi leba akoi na akoi gi leba akoi na terrorism chathariba india gi security force